ꯐ꯭ꯔꯦꯟ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯕꯨꯗꯤ ꯅꯠꯇꯦ ꯍꯣꯏ ꯑꯗꯣ ꯌꯥꯝꯅ ꯊꯥꯕ ꯊꯣꯛꯑꯝꯃꯤꯅꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯈꯣꯠꯄꯕꯨꯗꯤ ꯇꯧꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏꯗꯦꯀꯣ ꯑꯗꯣ ꯑꯍꯟꯅꯦꯕ ꯆꯍꯤ ꯀꯩꯅꯣ ꯁꯨꯔꯦꯅ ꯍꯥꯏ 76 years ꯁꯨꯔꯦꯅ ꯍꯥꯏꯌꯦꯕꯀோ ꯐ꯭ꯔꯦꯟ ꯌꯦꯡꯉꯣꯅꯦ 76 year old Karnataka first man to die of coronavirus in India ꯆꯍꯤ ꯑꯅꯇꯀꯥꯏꯅ ꯃꯥꯁꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯃꯃꯥꯡ ꯊꯥꯗ ꯆꯠꯂꯨꯔꯦꯕꯀꯣ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯕꯤꯕ ꯇꯥꯔꯦ ꯌꯥꯝ ꯄꯥꯈꯠꯂꯣ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯕꯤꯗꯀꯣ ꯁꯤ ꯑꯇꯣꯞꯄ ꯂꯝꯗꯗꯤ ꯃꯤ ꯂꯤꯁꯤꯡꯗ ꯍꯥꯜꯂꯕꯅꯤ 4,000 ꯍꯦꯜꯂꯕꯅꯤ ꯍꯣꯏ ꯉꯁꯤꯁꯦ ꯊꯔꯁꯗꯦꯅꯤꯅꯀꯣ ꯉꯁꯤ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯆꯠꯂꯨꯕꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 29ꯗ ꯍꯜꯂꯛꯄꯅꯤ ꯃꯥꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯋꯦꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯌꯥꯔꯄꯣꯔꯠꯇꯀꯣ ꯍꯥꯏꯗ꯭ꯔꯕꯥꯗ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯒ ꯁꯤꯝꯇꯣꯝꯁꯇꯤ ꯀꯩꯝ ꯎꯠꯈꯤꯗꯦꯕ ꯃꯥꯔꯆ 5ꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯂꯨꯔꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯀꯣ ꯑꯁꯃꯥꯒ ꯍꯥꯏꯄꯔ ꯇꯦꯟꯁꯟꯒꯤꯅꯦꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯔꯆ ꯗꯦꯠ 6ꯇ ꯃꯥꯁꯦ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯅ ꯃꯥꯁꯦ ꯇꯦꯁ ꯇꯧꯕꯗ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅꯤ COVIDꯅꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯅ ꯍꯥꯏꯕꯅꯤꯅ COVIDꯒꯤꯅꯤ ꯄꯥꯛ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯔꯣꯏꯗꯅ ꯁꯤꯗ ꯃꯤ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯄꯦꯅꯤꯛ ꯑꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯃꯨꯛ ꯁꯤꯞ ꯇꯧꯔꯦ ꯀꯩꯅꯣꯗ ꯍꯣꯏ ꯀꯃꯥꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯈꯩꯗꯨꯁꯨ ꯃꯣꯏꯅ ꯄꯨꯔꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ 70 ꯍꯦꯟꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯂꯩꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯉꯔꯥꯡꯗꯤ ꯕꯣꯔꯗꯔ ꯀꯩꯀꯥ ꯂꯣꯏ ꯊꯤꯡꯖꯤꯟꯗꯅ ꯚꯤꯁꯥꯒ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ 15 ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯟꯕ ꯈꯣꯠꯄ ꯌꯥꯎꯈ꯭ꯔꯦ ꯗꯦꯜꯂꯤ ꯒꯣꯔꯃꯦꯟꯒꯤꯁꯨ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯀꯣꯂꯦꯖꯦꯁ ꯂꯣꯏ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤ ꯃꯥꯔꯆ 31ꯐꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯔꯦꯅ ꯍꯥꯏ ꯁꯤ ꯑꯩ ꯋꯥꯈꯜꯗꯅꯤ ꯁꯤ ꯌꯥꯝ ꯐꯩ ꯐꯗꯅꯕꯨ ꯒꯣꯔꯃꯦꯟꯅ ꯇꯧꯔꯛꯏꯅꯤꯗꯅꯀꯣ ꯒꯣꯔꯃꯦꯟ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯕꯅꯤ ꯐꯩꯗꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯦ ꯑꯗꯨꯅꯦ ꯐ꯭ꯔꯦꯟ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯣ ꯃꯥꯁꯦ ꯑꯁꯃꯥꯗꯨꯗꯥꯅ ꯍꯥꯏꯔꯦꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯛꯁ ꯑꯗꯨꯗꯥꯒꯤꯁꯨ ꯍꯥꯏꯔꯦ WHOꯅꯁꯨ ꯍꯥꯏꯔꯦꯅꯀꯣ ꯈꯨꯠ ꯌꯥꯝ ꯍꯥꯝꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤ ꯅꯝꯕꯔ 1ꯗ ꯍꯛꯆꯥꯡꯁꯨ ꯐꯔꯕ ꯍꯛꯆꯥꯡ ꯐꯕꯗꯤ ꯀꯣꯔꯣꯅꯥꯒꯤ ꯋꯥꯗꯁꯨ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯨ ꯂꯩꯔꯦ ꯑꯗꯨꯒ TBꯅꯁꯨ ꯃꯤ ꯃꯌꯥꯝ ꯍꯥꯠꯂꯦꯅꯀꯣ ꯐ꯭ꯂꯨ ꯆꯨꯝꯅꯒꯤ ꯁꯤꯖꯅꯦꯜ ꯐ꯭ꯂꯨꯁꯤꯅꯁꯨ ꯃꯌꯥꯝꯁꯨ ꯍꯥꯠꯂꯦ ꯑꯗꯣ ꯀꯣꯔꯣꯅꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯁꯦꯝꯈ꯭ꯔꯦ ꯈꯨꯠ ꯌꯥꯝ ꯇꯣꯏ ꯍꯥꯝꯕꯤꯕ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯔꯅꯁꯨ ꯑꯩꯁꯨ ꯄꯛꯑꯣꯏ ꯅꯣꯏꯁꯨ ꯄꯛꯑꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣꯗꯣ ꯑꯗꯣ ꯍꯦꯛꯇ ꯄꯛꯑꯒꯁꯨ ꯔꯤꯀꯚꯔ ꯇꯧꯔꯣꯏꯗꯧꯕꯗꯤ ꯅꯠꯇꯦꯗꯅ ꯃꯤ ꯂꯥꯛꯇ ꯍꯦꯟꯅ ꯀꯣꯔꯣꯅꯥ ꯄꯛꯑꯒꯁꯨ ꯃꯤ ꯂꯣꯏꯅ ꯂꯩꯇꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯣ ꯔꯤꯀꯚꯔ ꯇꯧꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨꯁꯨ ꯑꯍꯟꯁꯤꯕꯨꯗꯤ ꯃꯁꯥ ꯈꯔ ꯁꯣꯟꯕꯩꯅꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅꯕꯕꯨ ꯀꯩꯅꯣ ꯆꯥꯕ ꯊꯛꯄ ꯐꯕ ꯇꯥꯔꯦ ꯇꯨꯝꯁꯤꯠ ꯐꯥꯅ ꯇꯨꯝꯕꯤꯕ ꯇꯥꯔꯦ ꯍꯛꯆꯥꯡ ꯕꯨꯛꯇꯟꯒꯨꯝꯕ ꯏꯟꯕ꯭ꯔꯥ ꯋꯥꯛꯀꯤꯡꯒꯨꯝꯕ ꯆꯠꯄꯁꯨ ꯇꯧꯕꯤ ꯇꯥꯔꯦꯅꯀꯣ ꯑꯗꯨꯅꯦ ꯖꯤꯝ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯅꯀꯣ ꯍꯛꯆꯥꯡ ꯐꯅꯕꯅꯦꯅ ꯖꯤꯝ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯖꯤꯝ ꯀꯣꯔꯣꯅꯥ ꯍꯧꯔꯦꯅ ꯖꯤꯝ ꯑꯦꯗꯃꯤꯁꯟ ꯇꯧ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯆꯠꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯈꯣꯠꯄꯀꯣ ꯑꯗꯣ ꯍꯣꯏ ꯃꯤ ꯃꯌꯥꯝ ꯀ꯭ꯔꯥꯎꯗꯦꯠ ꯑꯣꯏꯕꯗꯨꯁꯨ ꯆꯠꯀꯅꯨ ꯈꯣꯠꯀꯅꯨꯁꯨ ꯍꯥꯏ ꯑꯗꯣ ꯁꯤꯝꯇꯣꯝꯁꯇꯤ ꯀꯩꯝ ꯎꯠꯇꯦ ꯍꯥꯏꯗꯤ ꯌꯦꯡꯉꯨꯅꯦ ꯃꯥ ꯍꯟꯅ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥ ꯀꯩꯅꯣꯗꯤ ꯂꯥꯛꯄꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯍꯟꯅꯅꯤꯗꯅ ꯑꯃꯨꯛ ꯌꯦꯡꯗꯣꯏꯁꯦ ꯃꯥꯁꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗꯤ ꯇꯥꯡ 18ꯗ ꯍꯜꯂꯛꯄꯅꯦ ꯍꯥꯏꯔꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯃꯥꯅ ꯌꯧꯔꯛꯄꯗꯣ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯂꯥꯛꯄꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯕꯗ ꯁꯤꯝꯇꯣꯝꯁꯨ ꯀꯩꯝ ꯎꯠꯇꯦꯕ ꯑꯗꯨꯒ ꯃꯥꯔꯆ 5ꯗꯅꯤ ꯌꯦꯡꯉꯨ
ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯌꯦꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯇꯧꯔꯦꯅ ꯍꯥꯏꯌꯦꯕ ꯀꯣꯔꯣꯅꯥ ꯇꯦꯁ ꯇꯧꯕꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯁꯤꯞ ꯇꯧꯈ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠꯇꯒꯤꯀꯣ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯇꯦ ꯂꯩꯈꯤꯗ꯭ꯔꯦ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯁꯤꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯐ꯭ꯔꯦꯟ ꯁꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 12:30 ꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩꯅ ꯄꯥꯔꯒ ꯑꯩꯁꯨ ꯄꯥꯏꯅꯤ ꯅꯣꯏꯁꯨ ꯄꯥꯏꯅꯤ ꯄꯥꯈꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯋꯥꯔꯤ ꯕꯥꯕ ꯄꯥꯈꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯄꯥꯏ ꯅꯣꯏꯁꯨ ꯄꯥꯏꯅꯤ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕ ꯑꯗꯒꯤ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯕꯤꯕꯀꯣ ꯁꯤ ꯀꯣꯔꯣꯅꯥꯒꯤꯁꯦ ꯐ꯭ꯔꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯒ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯐ꯭ꯂꯨꯅꯣ ꯀꯥꯎꯈ꯭ꯔꯦ ꯗꯦꯜꯂꯤꯗꯗꯤ ꯇꯦꯁ ꯇꯧꯕꯁꯦ ꯐ꯭ꯔꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯌꯨꯝꯗꯁꯨ ꯑꯣꯏꯅꯔꯝꯕꯅꯦ ꯑꯗꯨꯃꯛꯇꯤ ꯈꯪꯗꯦ ꯈꯪꯒꯦꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯁꯤꯀꯣ ꯈꯨꯠꯁꯥꯁꯦ ꯇꯣꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯛꯁꯁꯦ WHO ꯅꯁꯨ ꯍꯥꯏꯅꯀꯣ ꯃꯥꯛꯁ ꯎꯞꯄꯁꯦ ꯑꯩ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯥꯛꯁ ꯎꯞꯄꯩ ꯀꯥꯟꯗꯦ ꯃꯥꯛꯁ ꯎꯞꯄꯅꯕꯨ ꯍꯦꯟꯅ ꯆꯥꯟꯁ ꯋꯥꯡꯈꯠꯂꯛꯑꯦꯗꯀꯣ ꯃꯥꯛꯁꯁꯦ ꯁꯨꯝ ꯄꯥꯏ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤ ꯑꯗꯨꯝ ꯒꯨꯒꯜ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨꯀꯣ ꯃꯣꯏꯒꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯗꯁꯨ ꯑꯃꯨꯛ ꯂꯣꯏ ꯊꯣꯛꯏꯗꯅꯀꯣ ꯒꯨꯒꯜ ꯇꯧꯕꯗꯁꯨ ꯑꯗꯨꯒ ꯈꯨꯠ ꯌꯥꯝ ꯇꯣꯏ ꯍꯥꯝꯕꯤꯕ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯆꯠꯂꯨꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯩꯅꯕꯤ ꯑꯣꯏꯅ ꯈꯨꯠ ꯍꯥꯝꯃꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯀꯤꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯝꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯩꯗꯅ ꯑꯩꯈꯣꯏꯒꯁꯨ ꯊꯤꯗꯤ ꯆꯥꯁꯟꯗꯦꯗꯅ ꯑꯗꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯄꯁꯤꯁꯨ ꯇꯟꯗꯕꯤꯗ ꯍꯥꯝꯕꯤꯕ ꯇꯥꯔꯦ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯗꯅꯀꯣ ꯑꯗꯨꯒ ꯍꯛꯆꯥꯡ ꯅꯥꯔꯁꯨ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯗꯨꯝ ꯗꯣꯛꯇꯔꯁꯦ ꯈꯪ ꯆꯥꯟꯅꯕ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯅꯤꯗꯅ ꯂꯩꯀꯥꯏꯗ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯗꯣꯛꯇꯔꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯨ ꯀꯩꯅꯣꯝꯃ ꯇꯧꯕꯗ ꯐꯔꯦ ꯐ꯭ꯔꯦꯟ ꯀꯔꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁꯠ ꯂꯣꯏꯈꯤꯕ ꯑꯣꯏꯔꯁꯅꯨ ꯃꯁꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕꯅꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯗꯤ ꯌꯥꯝ ꯊꯨꯅ ꯍꯟꯊꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯕꯀꯣ ꯁꯤꯌꯔꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯣ ꯏꯇꯥꯂꯤꯁꯨ ꯌꯥꯝ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯝꯗ ꯏꯇꯥꯂꯤꯗꯅ ꯕꯔꯕꯔ ꯁꯤꯔꯤꯁꯦ ꯏꯟꯗꯤꯌꯥꯗ ꯑꯃ ꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯀꯟꯐꯥꯔꯝ ꯀꯦꯁꯄꯨꯗꯤ ꯃꯌꯥꯝ ꯂꯩꯔꯒ ꯁꯤꯕꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯇꯕꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅꯀꯣ ꯀꯣꯔꯣꯅꯥꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯍꯥꯞꯄꯤꯁꯦ ꯐ꯭ꯔꯦꯟ ꯀꯩꯁꯨ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯁꯦꯝꯅꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯤꯒꯤ ꯄꯦꯅꯤꯛ ꯑꯣꯏꯕ ꯅꯠꯇꯦ ꯁꯤꯒꯤ ꯁꯤꯌꯔ ꯇꯧꯕꯅꯤꯅ ꯑꯩ ꯗꯦꯜꯂꯤꯅꯦ ꯑꯩ ꯂꯩꯁꯦ ꯑꯩ ꯀꯣꯏꯆꯠ ꯆꯠꯂꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄꯒꯤ ꯃꯕꯨꯛ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯑꯜꯇ꯭ꯔ ꯁꯥꯎꯟꯒꯤ ꯂꯧꯕꯒꯤ ꯐꯅ ꯀꯨꯏꯅ ꯄꯨꯡ 3 ꯂꯩꯌꯦꯕ ꯃꯌꯥꯝꯇ ꯑꯗꯣ ꯀꯅꯥꯝꯇ ꯍꯣꯏ ꯑꯜꯇ꯭ꯔ ꯁꯥꯎꯟ ꯂꯥꯛꯄꯗ꯭ꯔꯕꯗꯤ ꯀꯅꯥꯝꯇ ꯑꯅꯥꯕ ꯍꯦꯟꯖꯟꯅ ꯅꯥꯕꯕꯨꯗꯤ ꯀꯣꯔꯣꯅꯥ ꯅꯥꯕꯕꯨꯗꯤ ꯑꯃꯨꯛ ꯂꯣꯛ ꯊꯨꯡꯕꯕꯨꯗꯤ ꯂꯥꯛꯇꯦꯀꯣ ꯐꯅ ꯀꯨꯏꯅ ꯂꯩ ꯑꯗꯨ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯗꯦꯜꯂꯤꯗꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦꯅꯀꯣ ꯗꯦꯜꯂꯤꯗ ꯃꯤ ꯀꯌꯥꯝ ꯆꯤꯟꯒꯦ ꯍꯥꯏꯕꯨ ꯗꯦꯜꯂꯤꯗ ꯃꯤ ꯀꯔꯣꯔ ꯍꯦꯟꯅ ꯂꯩꯌꯦꯕꯀꯣ ꯄꯤꯛꯈ꯭ꯔ ꯂꯝꯁꯤꯗ ꯑꯗꯨꯅ ꯗꯦꯜꯂꯤꯗꯗꯤ ꯑꯣꯟꯊꯣꯛꯑꯒ ꯃꯤꯁꯦ 1,000,000 ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯁꯤꯗꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤ ꯈꯪꯒꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯎꯔꯝꯒꯅꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗꯤ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯕꯤꯖꯦꯅꯒꯔ ꯑꯩꯁꯤ ꯂꯩꯁꯤꯕꯨꯛꯇꯗ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯂꯩꯕꯩꯀꯣ ꯃꯤ ꯃꯌꯥꯝ ꯀ꯭ꯔꯤꯀꯦꯠ ꯏꯟꯅꯩ ꯀꯣꯏꯆꯠꯁꯨ ꯃꯌꯥꯝ ꯂꯩ ꯃꯥꯛꯁꯁꯨ ꯃꯌꯥꯝ ꯎꯞꯄꯦ ꯑꯉꯥꯡꯒꯨꯝꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯐꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯈꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯈꯔ ꯅꯣꯂꯦꯖꯁꯦ ꯂꯩꯔꯒꯗꯤ ꯈꯔ ꯄ꯭ꯔꯤꯚꯦꯟ ꯈꯔ ꯈꯪꯉꯛꯀꯅꯤꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯁꯣꯔ ꯈꯣꯏꯔꯝꯗꯅꯕꯨꯗꯤ ꯏꯁꯣꯔꯕꯨꯗꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯈꯣꯏꯔꯝꯕꯅꯤ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯀꯣꯔꯣꯅꯥ ꯒꯣ ꯑꯅ ꯇꯧꯔꯕꯨꯗꯤ ꯐꯗꯧꯗꯤ ꯅꯠꯇꯦꯗꯅꯀꯣ ꯍꯦꯜꯠ ꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯐꯗꯧꯅꯤ ꯀꯣꯔꯣꯅꯥ ꯒꯣꯅ ꯇꯧꯔꯒꯗꯤ ꯐꯗꯧ ꯅꯠꯇꯦꯕ ꯑꯗꯣ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯒꯀꯣ ꯗꯣꯛꯇꯔ ꯇꯥꯟꯅꯒꯗꯧꯅꯤ ꯀꯩꯅꯣꯝ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯒ ꯐꯔꯦ ꯍꯣꯏ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯇꯧꯋꯦ ꯍꯥꯏ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯕꯟ ꯇꯧꯕꯩ ꯁꯨꯇꯤ ꯊꯥꯗꯣꯛꯏꯗꯅ
ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯁꯨꯇꯤ ꯊꯥꯗꯣꯛꯏꯁꯦ ꯀꯅꯥꯅꯣꯝꯅ ꯈꯔ ꯐꯩ ꯐꯠꯇꯦꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤ. ꯍꯧꯖꯤꯛꯇꯤ ꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ. ꯄꯛꯇꯕꯗꯨ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯄꯛꯏ ꯄꯛꯇꯦꯗꯣ ꯄꯛꯇꯅꯕꯅꯤꯗꯅꯀꯣ. ꯑꯗꯨꯒꯤꯅꯤ. ꯐꯔꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯜꯂꯒꯦ.